Koi hujik Pailapul Mission Field dagi koi social work lak pani ngasi anirak subo oina Marcolen area di haifet oire koi ngasi gi pung mapan dagi koi lak pani hujik charok pa koi cleaning koi gi uwan chingba koi kakthatna mapam si phani yamna sengdoe yamna senge ngasi bu pibiba koi Mizoram koi United Pentecostal Church Mizoram ꯑꯩꯈꯣꯏꯒꯤ ꯃꯊꯛꯇꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯁꯤ ꯁꯦꯟꯐꯝ ꯂꯨꯄꯥ ꯂꯥꯈ 2ꯗ ꯂꯧꯕꯅꯤ ꯂꯥꯏꯕꯛ ꯐꯕꯅ ꯃꯁꯤ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯐꯪꯖꯕꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯂꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯇꯝ ꯀꯨꯏꯅ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥꯗ ꯌꯥꯝꯅ ꯊꯤꯔꯨꯕꯅꯤ ꯑꯗꯨꯃꯛꯄꯨ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗꯕꯗꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯧꯕꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯗ ꯋꯥ ꯉꯥꯡꯕꯤꯕꯗꯒꯤ ꯃꯁꯤ ꯂꯧꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯇꯧꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯩꯖꯕ ꯊꯥꯡ ꯑꯗꯨꯒ ꯑꯇꯩ ꯈꯨꯠꯂꯥꯏꯁꯤꯡ ꯄꯨꯔꯛꯇꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯃꯆꯥ ꯃꯁꯨ ꯃꯌꯥꯝꯁꯤꯡꯁꯤ ꯀꯛꯊꯠꯇꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯄꯨꯟꯁꯤꯟꯅ ꯊꯝꯃꯒ ꯀꯪꯍꯜꯂꯒ ꯃꯩ ꯊꯥꯕ ꯌꯥꯕꯒꯤ ꯑꯁꯤꯒꯨꯝꯕꯒꯤ ꯐꯤꯕꯝꯗ ꯑꯩꯈꯣꯏꯅ ꯊꯝꯕꯅꯤ ꯑꯩꯈꯣꯏ ꯉꯁꯤꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 10 2025 ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯥꯎꯔꯛꯄ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ 5 ꯊꯣꯛꯑꯒ ꯁꯔꯨꯛ 4ꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯋꯥꯕꯗꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯅꯥꯝ ꯆꯥꯕꯤꯇꯣꯟ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯨꯞꯀꯤ ꯑꯍꯜ ꯃꯥꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯡꯂꯨꯞꯁꯤꯕꯨ ꯅꯨꯡꯁꯤꯖꯕ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔ ꯃꯔꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯕꯤꯖꯦꯇꯥ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯅꯔꯤ DL ꯅꯨꯟꯐꯂꯤꯃ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯏꯍꯥꯛ ꯋꯥꯔꯨꯔꯕꯁꯨ ꯐꯝꯃꯤꯟꯅꯗꯨꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯄꯨꯟꯃꯤꯟꯅꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕꯅꯤ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯃꯈꯥꯔꯣꯝꯗꯒꯤ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯐꯅ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯥꯛꯅ ꯃꯁꯤ ꯀꯊꯥ 3 ꯐꯅꯤꯡ ꯐꯃꯥꯡ ꯑꯩꯈꯣꯏ 5.5 ꯈꯔ ꯍꯦꯟꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯤ ꯃꯄꯨ ꯑꯁꯤ ꯃꯥꯔꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯐꯪꯖꯕꯅꯤ ꯊꯥꯒꯠꯆꯩ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯐꯪꯖꯕ ꯒ꯭ꯔꯦꯚꯌꯥꯔꯗ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯤ ꯆꯥꯔꯆ ꯑꯃꯒꯤ ꯌꯥꯝꯅꯃꯛ ꯃꯔꯨꯑꯣꯏꯕ ꯌꯥꯝꯅ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯕ ꯁꯔꯨꯛ ꯑꯃꯅꯤ ꯃꯐꯝ ꯑꯃꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯂꯩꯖꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯩ ꯁꯤ ꯂꯩꯇꯕ ꯀꯌꯥꯇꯪ ꯂꯩ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯌꯥꯇꯪ ꯑꯩꯈꯣꯏ ꯂꯩꯔꯣꯟ ꯆꯟꯕꯒꯤ ꯃꯐꯝ ꯂꯩꯇꯗꯅ ꯐꯨꯝꯃꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯌꯥꯅꯗꯕꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯗꯣꯛꯇꯨꯅ ꯄꯨꯊꯣꯛꯈꯤꯕꯅꯆꯤꯡꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯗꯨ ꯄꯨꯝꯅꯃꯛꯀꯤ ꯋꯥꯔꯤꯗ ꯇꯥꯔꯒ ꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯞꯅꯤꯡꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯕꯨꯡ ꯑꯁꯤꯁꯨ ꯈ꯭ꯔꯤꯁꯇꯟ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯊꯃꯣꯏꯗ ꯋꯥ ꯉꯥꯡꯕꯤꯕꯗꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯐꯪꯖꯕꯅꯤ ꯑꯩ ꯏꯁꯥꯃꯛ ꯌꯨꯅꯥꯏꯇꯦꯠ ꯄꯦꯟꯇꯦꯀꯣꯁꯇꯦꯜ ꯆꯔꯆ ꯄꯥꯏꯂꯥꯄꯨꯜ ꯁꯦꯛꯁꯟꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯅ ꯂꯩꯖꯔꯤꯕ ꯗꯤ ꯏꯝꯕ꯭ꯔꯦꯖꯆꯥꯟ ꯁꯤꯡꯍ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯇ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ Vijita is tying her head with the clothes. Ine is standing. Oh, Ine! Jengo! Oh, Ine! Hi, hello. Hi to mi mayam do. Dear is busy. Everything we can plan, whatever. Yes. This is our area of graveyard, Pulat Tol. I'm shooting camera.
Say hey, social work tro long khao. Roji, a family vijeta, evangelist DL. Anh yêu gọi tao bấm thong thế tao long social work tao na nom đâu na ine chabi ton ni bấm thế Roji ni bấm thế vijeta ni bấm thế na tao nông cái thong thế này gọi nó là hậu bấm thế